Eshing haibasi miyoibana hingbada changliba khwaidigi maroiba pochakama miyoibagi haksang asi isinggi sarungna ayambani aphaba ising thakpa haibasina miyoibana punchi sangnabagi machak khamoheli hainaba lei laina khodimak phattaba isingdagi oirei Public Health Engineering Department PHED na lupa crore kya kaithoktuna water supply scheme kya sarabasu state asigi ching amasung tamda leiriba miyamda nongma gi darkar oiba aphaba ising sing piba ngamdana adumak leiri miyam gi darkar oiba aphaba ising sing PHED na piba ngamdaba asi khudong chaba lauraga state asida tonganba thaknana bottle packing ising puthokpa industry kya leptana hangdorakli miyamna su water bottle packing asi yamna pamna thaknaba oina hiram kaya da su adumak seasonary water bottle packing industry na Miyoi kaya suthabuk piduna makoigi senthok lambi piri masi state asigi damakta yamna laiba phabani haibasu yai puning thoganingai ni adubu laklibo hangsingdi state asida leiriba miyamgi thaknanabi sing puthokliba water bottle industry sing asina puthokliba ising asi kadai phawba hygienic oi natraga oide haibadu mari leinaba singna yengsinba watpagi pibam amada leirabra haibasi hangnarakli haijariba wafam asina niyom chumna kanglon chumna industry sing lingkhaliba sing adubu Hantana thambagi wafam amadi natte thabak ama haibasi aphaba amasung phattabadi nainabagi mathau tai laina taraina thadokpadi chumde haibasi miyamna aduma khangi asumna yengsinbinaba leitraba adugumba ising adu aikoina sizinarabadi aikoigi damakta dilaibak thiba haibaduni haukiba matam kharagi mamangda water bottle amasung liter kun chanba isingi jarda isang thangba amadi phattaba mapai polam kya yobagi wathok kya suthokre maramaduna Haujik lamdam asigi miyamna yamna pamna sizinariba water bottle puthokliba industry sing asi matamga chunaba infrastructure matik chana leirabra amadi puthokliba thaknaba ising sing adu aikoi miyoibana sizinabada haksang songningai oibra oidabra haibadu matam chana changnaini yengsinbagi tangai phadabadu leitribra loinana makoina puthokliba puthok sing adugi mamal adu matamga chunabra haibasu yengsinbagi tangai phadaba leiroidra makoida free thadokpa haibasi aphaba oigadra Mari Lainaba Sarkari official singna punna phaminaduna mipam pangthoktuna matamga chunaba mamalda miyamda phangan bahaibasidi tawphadraba thabakni loina na PHED na chalairiba water supply scheme sing asina miyamda piriba isingi quality asisu ningthina test tawduna thaknaba ising oina yana bhonabasi tangai phadabani Haujik state asigi PHED gi makhada chalairiba water supply scheme sing asina miyamda piriba ising sing asi Thaknaba ising oina sizinaba imungi khut asi masing thektuna pabada yamna laina thekani haibadi masing yamna adumak pidri sizinabagi chang asi aduki matik namely PHED na miyamda piribi ising asi quality lehelabadi haujik miyamna imung manung amadi tonga ba thodo wathok singda seasonary ba water bottle leibagi ahenba sading asi kharatang oirabasu hanthanba ngamgani khalli maramasina thinthaba leitana hiramasina mari leinaba singna Machak koiba sing adu yengsinduna hena aphaba iramdam ama oina bhonabada amadi iramdam asida matik chana mipum khudimakta ising phangnanaba honaraklabadi lamdam asigi achauba mai pakpa ama oigani haibadi khali masina taduna ekoina lekai dama sing khangdana hangnarakliba water bottle industry sing asina putholibi sing asi hygienic oibra oidabra haibadu khangdana adumak sizinaduna leiraba tarabadi aikoigi haksang sokpada natana sel thumdasu akaiba oigani khali